ꯑꯗꯣ ꯎꯈ꯭ꯔꯨꯜꯁꯤ ꯍꯥꯟꯅꯗꯤ ꯇꯥꯡꯈꯨꯜꯒꯤꯅꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯀꯣ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯀꯥꯡꯕꯨꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤ ꯑꯗꯨꯝ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯦꯛꯖꯥꯃꯥꯂꯤ ꯌꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯀꯣ ꯑꯦꯛꯖꯥꯃꯥꯂꯤ ꯌꯥꯎꯔꯛꯏꯅꯤꯀꯣ ꯁꯤ ꯑꯦꯛꯖꯥꯃꯥꯂꯤ ꯀꯧꯏ ꯇꯥꯡꯈꯨꯜꯒꯤ ꯂꯝꯗꯨꯁꯨ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯁꯜꯂꯛꯑꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯥꯈꯩ ꯌꯥꯝ ꯁꯦꯡꯉꯦꯀꯣ ꯃꯣꯏꯒꯤ ꯂꯝ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯎꯈ꯭ꯔꯨꯜꯒꯤꯗ ꯃꯣꯏꯒꯤ ꯂꯝ ꯐꯥꯎꯕ ꯌꯥꯔꯒꯗꯤ ꯎꯈ꯭ꯔꯨꯜꯁꯤꯁꯨ ꯀꯨꯀꯤꯒꯤ ꯃꯐꯝ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯃꯁꯤꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯇꯥꯡꯈꯨꯜꯁꯤꯡꯅ ꯃꯥꯅ ꯁꯥꯎꯔꯛꯑꯀꯥꯟꯗꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯕꯀꯣ ꯃꯁꯤ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯂꯩꯀꯣ ꯁꯤꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯇꯥꯡꯈꯨꯜꯒꯤ ꯂꯝ ꯂꯧꯁꯟꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯥꯈꯩ ꯁꯦꯡꯉꯦ ꯃꯩꯇꯩꯗ ꯅꯠꯇꯦ ꯇꯥꯡꯈꯨꯜ ꯇꯥꯟꯗꯣꯏꯅꯤꯀꯣ ꯃꯣꯏ ꯇꯧꯔꯤꯁꯦ ꯁꯤꯃ ꯈꯪꯕꯤꯕ ꯐꯩꯌꯦꯅ ꯈꯜꯂꯤ ꯁꯤꯃ ꯂꯩ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯊꯥ ꯑꯁꯤꯒꯤ 3ꯗ ꯍꯥꯏꯗꯤ ꯃꯦ 3ꯗ ꯁꯤ ꯑꯃ ꯊꯣꯛꯏ ꯀꯣ ꯁꯤ ꯑꯃ ꯊꯣꯛꯄꯁꯤ ꯉꯁꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯁꯤ ꯐꯖꯅ ꯏꯪꯅ ꯆꯤꯡꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯅꯕ ꯀꯅꯥꯃꯠꯇꯅ ꯃꯁꯤꯗ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯒꯅꯨ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯤ ꯆꯠꯍꯜꯂꯨ ꯍꯥꯏꯔꯦꯕꯀꯣ ꯑꯦꯚ꯭ꯔꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯇꯥꯡꯈꯨꯜꯒꯤꯁꯨ ꯉꯥꯏꯔꯦ ꯗꯦꯟ ꯃꯩꯇꯩꯁꯨ ꯉꯥꯏꯔꯦ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯨ ꯉꯥꯏꯔꯦꯀꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯀꯩꯝꯇ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦꯕꯀꯣ ꯁꯤ ꯃꯣꯏꯅ ꯉꯥꯛꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃ ꯍꯥꯏꯖꯦꯕꯀꯣ ꯅꯍꯥꯟꯁꯨ ꯀꯩꯅꯣ ꯇꯧꯋꯦꯅ ꯏꯁꯩ ꯁꯛꯄ ꯑꯃ ꯂꯧꯈꯠꯇꯦꯅ ꯇꯧꯅꯈꯤꯀꯣ ꯐꯦꯁꯕꯨꯛꯇ ꯏꯁꯩ ꯁꯛꯄꯒꯤ ꯃꯇꯥꯡꯗ ꯇꯧꯏꯀꯣ ꯃꯩꯇꯩꯅ ꯇꯧꯔꯒꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯨꯀꯤꯅ ꯇꯧꯔꯒꯅ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕꯤꯔꯤꯕ ꯔꯥꯖꯅꯁꯨ ꯃꯇꯦꯛ ꯑꯃ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩ ꯁꯥꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯀꯣ ꯂꯝ ꯀꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯃꯛ ꯂꯥꯛꯅꯈ꯭ꯔ ꯂꯩꯔꯝꯅꯤꯀꯣ ꯎꯈ꯭ꯔꯨꯜꯗ ꯑꯗ ꯎꯈ꯭ꯔꯨꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯗꯦꯟ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗꯗꯤ ꯏꯪꯕ ꯑꯗꯨꯒ ꯁꯝꯃꯔ ꯀꯦꯄꯤꯇꯦꯜ ꯑꯣꯏꯁꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯩꯕ ꯃꯐꯝ ꯑꯃꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯗꯨꯒ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕ ꯑꯗꯨꯝ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤ나 ꯃꯌꯥꯝꯁꯤ ꯌꯥꯝ ꯆꯠꯅꯤꯡꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯂꯝꯒꯥꯁꯤ ꯐꯖꯅꯒ ꯀꯩꯅꯣ ꯇꯧꯔꯒꯗꯤꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯑꯝꯇ ꯂꯩꯇ꯭ꯔꯒꯗꯤꯕꯀꯣ ꯁ꯭ꯋꯥꯏꯁꯤ ꯃꯩꯇꯩꯒ ꯑꯗꯨꯝ ꯃꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯅ ꯗꯦꯟ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯐꯤꯂꯝ ꯅꯝꯅꯕꯒꯤ ꯗꯦꯟ ꯑꯗꯒꯤ ꯃꯌꯥꯝ ꯃꯐꯝꯁꯨ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯨꯝꯍꯩꯁꯤ ꯃꯦ 10ꯗꯒꯤꯅ 15 ꯐꯥꯎꯕ 14 ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯅꯠꯇ꯭ꯔꯥ 5 daysꯅꯤ ꯄꯥꯡꯊꯣꯛꯇꯣꯏꯁꯤ ꯅꯠꯇ꯭ꯔꯥ 5 daysꯁꯤ ꯄꯥꯡꯊꯣꯛꯇꯣꯏꯅꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯐꯨꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯒ ꯇꯧꯔꯤꯅꯤ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯨ ꯂꯩ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯄꯥꯝꯃꯤ ꯑꯅꯤꯁꯨꯕꯗ ꯎꯈ꯭ꯔꯨꯜꯁꯤ ꯇꯨꯔꯤꯖꯝꯒꯤ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯀꯤ ꯊꯥꯏꯅꯒꯤ ꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯕ ꯄꯣꯠ ꯑꯃꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯍꯥꯟꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤꯗ ꯃꯩꯇꯩ ꯑꯗꯨꯝ ꯆꯠꯂꯤꯀꯣ ꯂꯝꯁꯤ ꯑꯗꯨꯝ ꯃꯩꯇꯩ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯅꯩ ꯑꯗꯨꯝ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯝ ꯀꯤꯗꯦ ꯀꯔꯤꯒꯤꯅꯣ ꯀꯤꯗꯦꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯀꯅꯥꯃꯠꯇ ꯆꯦꯛ ꯇꯧꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯌꯥꯎꯔꯦꯗꯅ ꯑꯗꯨꯝ ꯊꯥꯗꯣꯛ ꯅꯣꯏ ꯀꯨꯀꯤ ꯑꯃꯇꯅ ꯆꯦꯛ ꯇꯧꯕ ꯌꯥꯔꯣꯏꯁꯦ ꯍꯥꯟꯅꯒꯤ ꯋꯥꯔꯅꯤꯡ ꯂꯩ ꯏꯅꯣꯁꯦꯟꯠ ꯑꯥꯏ ꯑꯦꯝ ꯃꯁꯥꯅꯁꯨ ꯍꯥꯏ ꯂꯝꯕꯤꯁꯦ फ्री मूवमेंट रेजिम अखोई फ्री मूवमेंट ओहनगदबनी कनादना थिंगबा यारोय हेक थिंगबदा मदुगी consequence मयाम मायोनानेना हान थिंग लेबको अदुना लंबीसदा लाकपा गारीदा नहावाय अहामबदा मैतै यावब्रायना थिबा होरंबा अदो अदुम हाउगिद्रे अदुम लैगिद्रेबको तौगिद्रेबको अदुना असि लंबीसी यामना सेफ ओइबा लंबी अमनी अखोई मयामगीना खनबा मफम अमने अदुना ऑफिस काबा ओकुलदा सटपा अदुम सनरमी हुजिक हनबा अदुम हालकनरी अदो हौजिकना अमु कैदोरे साइकोलॉजिकल वारफेयर अमा सथरेको खुदा सटकद्रा सटलोइद्रा हाइबा पोट अमा लाइनेको सि पोट अमा लೈ सिनी अदुना सिगी अहमसी इसेंग सेंगबा पोट अमा लाइ कैनो हाकादा मोइना हाइसी सुमाइना हाइ अखोइगी मोइना संगबा यारोय हाइसिगी मरमसे अतै केमनती अखोइगी मे अहुमगी इरांगदुदा युम मै थाखिबगी अदुदा सोखिबा नाखिबा मयामदुगी चाइनादो मोइ थमोइदा लेरि अदुना सिगी थमोइसे कायमाइ तौर मेसननि हार कांदा सेपरेट एडमिनिस्ट्रेशन नतना को अतै एमतो लेरोय अदु फंगदि फावबा करीमदा अखोइगी लंबीसिदा अखोइगी लंबसी फावर चप्पे यारो टेक्टरी फावर चप्पे यारो यारि अदो उखुलसी हानादि तांखुलगिनेना अखोइ अदुम खंगे को लोइ खंगे अदुगा तांखुल कांगुनसु अदुम हाइने अखोइगी लमने अदुम हाइने को अदो हौजिंगना अमुक एग्जामाली यावरे हौजिक को एग्जामाली यावरे निको से एग्जामाली कोइ तांखुलगी लमदुसु मोइना क्लेम तौसले को जिति नाखै याम सेंगे को मोइगी लम फाव यारो हारगदि उखुलगी दा मोइगी लम फाव यारगदि उखुलसिजु कुकीगी मफम अमा यावरमे अदो मसीसी लाइबक थिबनि हाइबदगी हेना केम हाइना लिति अरो तांखुल सिंगना माना सावराकाददि अफबु ओइरोयको फतबा पोट अमा लै अदुना अमुक्सु मोइना मैतैदा अमुक्सु क्लेम अमुक तो अखोइगी अमुक केहल्ले मोइना को मोइगी अथिंगबसी नोगी मायोक्ता नोइना थबक तौरबा सलाबा अदु थोपा
ꯃꯈꯣꯏꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝꯗꯣ ꯅꯣꯏ ꯅꯁꯥꯅ ꯐꯪꯒꯗꯕꯅꯤ ꯀꯥꯏ ꯂꯩꯗꯅꯀꯣ ꯀꯦꯜꯂꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯤꯀꯣ ꯑꯩꯈꯣꯏꯒꯁꯤ ꯁꯤꯅ ꯇꯥꯛꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯃꯣꯏꯅ ꯈꯠꯅꯕ ꯁꯨꯝ ꯍꯧꯕꯅꯤꯀꯣ ꯈꯠꯅꯕ ꯁꯨꯝ ꯍꯧꯕ ꯀꯔꯤꯝ ꯇꯧꯕꯤꯗꯕꯁꯤꯗ ꯈꯠꯅꯕ ꯍꯧꯔꯤꯅꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯅ ꯅꯞꯁꯜꯂꯦ ꯀꯩꯅꯣ ꯁꯨꯝꯉꯩꯗ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯖꯜꯂꯦꯀꯣ ꯁꯤꯅ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯗꯤꯃꯥꯟꯁꯦ ꯍꯥꯏꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤꯅ ꯊꯥꯖꯩ ꯍꯥꯏꯔꯤ ꯃꯣꯏ ꯍꯥꯏꯁꯤꯀꯣ ꯉꯁꯥꯏꯒꯤ ꯃꯩꯇꯩꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯇꯦꯔꯤꯇꯣꯔꯤ ꯐꯥꯎꯔ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯊꯤꯡꯉꯤꯁꯦ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯊꯥꯖꯩ ꯍꯥꯏ ꯀꯣ ꯁꯤꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨ ꯇꯥꯡꯈꯨꯜꯒꯤ ꯂꯝ ꯂꯧꯁꯟꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯥꯈꯩ ꯁꯦꯡꯉꯦ ꯃꯩꯇꯩꯗ ꯅꯠꯇꯦ ꯇꯥꯡꯈꯨꯜ ꯇꯥꯟꯗꯣꯏꯅꯤꯀꯣ ꯃꯣꯏ ꯇꯧꯔꯤꯁꯦ ꯁꯤꯃ ꯈꯪꯕꯤꯕ ꯐꯩꯌꯦꯅ ꯈꯜꯂꯤ ꯁꯤꯃ ꯂꯩ ꯑꯗꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯊꯥ ꯑꯁꯤꯒꯤ 3ꯗ ꯍꯥꯏꯗꯤ ꯃꯦ 3ꯗ CM ꯊꯣꯛꯏ ꯀꯣ CM ꯊꯣꯛꯄꯁꯤ ꯉꯁꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯁꯤ ꯐꯖꯅ ꯏꯪꯅ ꯆꯤꯡꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯅꯕ ꯀꯅꯥꯃꯠꯇꯅ ꯃꯁꯤꯗ ꯑꯊꯤꯡꯕ ꯑꯝꯇ ꯄꯤꯒꯅꯤ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯤ ꯆꯠꯍꯜꯂꯨ ꯍꯥꯏꯔꯦꯕꯀꯣ ꯑꯦꯚ꯭ꯔꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯇꯥꯡꯈꯨꯜꯒꯤꯁꯨ ꯉꯥꯏꯔꯦ ꯗꯦꯟ ꯃꯩꯇꯩꯁꯨ ꯉꯥꯏꯔꯦ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯨ ꯉꯥꯏꯔꯦꯀꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯀꯩꯝꯇ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦꯕꯀꯣ ꯁꯤ ꯃꯣꯏꯅ ꯉꯥꯛꯇꯦ ꯀꯣ ꯉꯁꯥꯏꯒꯤ ꯇꯥꯡ 3ꯗ ꯍꯥꯏꯈꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯄꯤꯈꯤꯕ ꯃꯥꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤꯐꯥꯎꯗ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛ ꯉꯥꯛꯇꯦ ꯌꯥꯏꯀꯣ ꯑꯗ innocent IMꯅ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯋꯥꯐꯝ ꯃꯣꯏꯅ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯋꯥ ꯂꯧꯗꯦꯀꯣ innocent IMꯅ ꯍꯥꯏꯔꯤꯁꯤ ꯂꯝꯕꯤꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯜꯂꯨ ꯑꯗꯨꯒ ꯗꯦꯟ ꯒꯥꯔꯤ ꯑꯃꯗ ꯆꯦꯛ ꯇꯧꯕ ꯌꯥꯔꯣꯏ ꯁꯤꯅꯦꯕꯀꯣ ꯆꯦꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯑꯗꯨꯒꯤ innocent IMꯅ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯃꯣꯏꯅ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯗ ꯈꯜꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯀꯨꯀꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃ ꯍꯥꯏꯖꯦꯕꯀꯣ ꯅꯍꯥꯟꯁꯨ ꯀꯩꯅꯣ ꯇꯧꯋꯦꯅ ꯁꯩꯁꯛꯄ ꯑꯃ ꯂꯧꯈꯠꯇꯦꯅ ꯇꯧꯅꯈꯤꯀꯣ ꯐꯦꯁꯕꯨꯛꯇ ꯁꯩꯁꯛꯄꯒꯤ ꯃꯇꯥꯡꯗ ꯇꯧꯏꯀꯣ ꯃꯩꯇꯩꯅ ꯇꯧꯔꯒꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯨꯀꯤꯅ ꯇꯧꯔꯒꯅ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯦꯡꯀꯔ ꯑꯣꯏꯕꯤꯔꯤꯕ ꯔꯥꯖꯅꯁꯨ ꯃꯇꯦꯛ ꯑꯃ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯑꯩꯁꯨ ꯃꯇꯦꯛ ꯁꯨꯝ ꯄꯟꯖꯔꯛꯀꯦꯕꯀꯣ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯗꯦꯜꯂꯤꯗ ꯒꯕꯔꯅꯔ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯔꯦ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯌꯥꯎꯔꯦ ꯁꯦꯟꯇꯔꯒꯤ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯦ ꯃꯤꯐꯝ ꯑꯃ ꯑꯥꯗ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃ ꯐꯝꯃꯤ ꯀꯣ ꯑꯗꯣ ꯃꯥꯔꯆ ꯑꯃꯗ ꯐꯝꯕꯅꯦꯅ ꯈꯜꯂꯤ ꯑꯩꯅ ꯈꯟꯕ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯃꯥꯔꯆ ꯑꯃꯗ ꯐꯝꯕꯅꯦꯅ ಖꯜꯂꯤ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡ 9 ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤ ꯂꯩꯍꯜꯂꯨ ꯍꯥꯏꯕꯅꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯍꯜꯂꯨ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯗꯨ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯌꯥꯍꯜꯂꯨ ꯍꯥꯏꯕꯅꯤ ꯌꯥꯍꯜꯂꯨ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ ꯍꯥꯏꯔꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯁꯤꯅꯔꯤꯁꯤꯡꯗ ꯍꯥꯏꯔꯤꯅꯦꯕꯀꯣ ꯒꯚꯔꯅꯔꯗ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯗꯤ ꯒꯚꯔꯅꯔꯅ ꯃꯗꯨꯒꯤ ꯌꯥꯊꯪꯗꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯥ ꯍꯣꯠꯅꯩꯀꯣ ꯇꯥꯡ 9ꯁꯤ ꯕꯁ ꯑꯃ 2-3 ꯊꯥꯅꯦꯅ ꯇꯧꯔꯝꯕꯗꯨ ꯑꯃꯈꯛ ꯊꯥꯏ ꯅꯠꯇ꯭ꯔꯥ ꯑꯌꯥꯝꯕ ꯌꯥꯎꯅꯗꯦ ꯃꯤ ꯈꯔ ꯌꯥꯎꯕꯗꯨ ꯁꯤꯅꯤꯡ ꯆꯤꯠꯇꯍꯜꯂꯛꯈꯤ ꯆꯠꯄ ꯉꯝꯈꯤꯗꯦꯀꯣ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯊꯣꯔꯛꯇꯅ ꯍꯥꯠꯀꯦ ꯇꯧꯏꯗꯅ ꯑꯗꯣ ꯃꯌꯥꯝ ꯍꯥꯠꯀꯦ ꯇꯧꯏ ꯗꯦꯟ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯤ ꯑꯃ ꯀꯨꯀꯤꯒꯤ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯁꯤ ꯅꯠꯇ꯭ꯔꯥ ꯐꯥꯔꯁ ꯑꯦꯇꯦꯝ ꯑꯗꯨꯒ ꯂꯥꯁ ꯑꯦꯇꯦꯝ ꯑꯣꯏ ꯀꯣ ꯑꯗꯨꯗ ꯅꯝꯈꯥꯏꯗꯅ ꯅꯝꯐꯨꯗ ꯇꯧꯗꯅ ꯆꯠꯂꯀꯥꯟꯗꯨꯗ ꯅꯣꯏ ꯌꯥꯗꯦꯕ ꯂꯩꯄꯥꯛꯀꯤ ꯂꯣꯁꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯎꯠꯄ ꯉꯝꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ PRꯒꯤ ꯒꯃꯦꯟꯁꯤ ꯀꯔꯤ ꯒꯃꯦꯟꯅꯣ ꯁꯤꯅꯤ ꯑꯗꯨꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯒꯗ꯭ꯔꯥ ꯃꯩꯇꯩꯅ ꯇꯧꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯃꯣꯏꯔꯥꯡꯗ ꯊꯤꯡꯁꯦ ꯍꯧꯖꯤꯛ ꯌꯥꯒꯗ꯭ꯔꯥꯕ ꯃꯣꯏ ꯀꯩꯝ ꯄꯨ ꯌꯥꯔꯣꯏ ꯊꯤꯡꯁꯤ ꯌꯥꯒꯗ꯭ꯔꯥꯕ ꯁꯤ ꯀꯝꯃꯨꯅꯦꯂꯤꯖꯝꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯃꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯑꯩꯈꯣꯏ ꯅꯩꯅꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯗꯨ ꯁꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯄꯔꯁꯟ ꯔꯨꯜ ꯊꯝꯕ ꯄꯥꯝꯈꯤꯕ ꯗꯦꯟ ꯃꯁꯤ ꯂꯥꯛꯑꯒꯗꯤ ꯏꯪꯅ ꯇꯞꯅꯤꯅ ꯄꯥꯔꯤꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤ ꯃꯁꯤꯗ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯔꯛꯑꯅꯤ ꯃꯣꯏꯗ ꯂꯩꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤ ꯂꯧꯈꯠꯂꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯧꯈꯠꯂꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ ꯗꯦꯟ ꯃꯣꯏ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯃꯤꯆꯝ ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯀꯤꯍꯜꯂꯒ ꯈꯣꯜꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝ ꯍꯧꯍꯜꯂꯤꯕ ꯏꯔꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯗꯦꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯥꯏꯅ ꯂꯥꯎꯍꯜꯂꯤꯕ ꯃꯌꯥꯝꯗꯣ ꯀꯅꯥꯅ ꯂꯥꯎꯍꯜꯂꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯨꯒꯤ ꯀꯥꯗꯔꯁꯤꯡꯁꯤꯅ ꯂꯥꯎꯍꯜꯂꯤꯅꯤ ꯁꯨꯗꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯩ ꯃꯣꯏꯒ ꯆꯠꯃꯤꯟꯅꯩ ꯅꯠꯇ꯭ꯔꯥ ꯃꯣꯏꯒ ꯆꯠꯃꯤꯟꯅꯩꯁꯤꯅꯦꯕꯀꯣ ꯑꯗꯣ ꯆꯠꯃꯤꯟꯅꯕꯗꯨꯗ ꯃꯣꯏ ꯀꯩꯝ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯍꯥꯏꯗꯦ ꯅꯣꯡꯉꯥꯜꯂꯒ ꯀꯩꯗꯧꯏ ꯉꯁꯥꯏꯒꯤ ꯍꯥꯠꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯐꯨꯅꯔꯤꯕ ꯃꯌꯥꯝ ꯁꯣꯛꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇ DC ꯅ ꯃꯣꯏ ꯏꯔꯥꯡ ꯇꯧꯕ ꯃꯌꯥꯝꯗꯣ ꯀꯧꯔ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯤ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤꯒꯤ ꯈꯨꯠꯂꯣꯏꯅ ꯁꯤ ꯌꯦꯡꯕꯤꯌꯣꯕ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯀꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯀꯤꯔꯤꯁꯤ ꯀꯨꯀꯤ ꯀꯤꯕ ꯅꯠꯇꯦ ꯃꯤ ꯉꯁꯥꯏ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤ ꯀꯤꯔꯤꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯁꯤ ꯀꯤꯈꯠꯂꯛꯏꯅꯦꯕ ꯍꯧꯖꯤꯛ ꯀꯣ ꯃꯣꯏ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯧ ꯑꯃ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯤꯔꯤꯅꯦꯕ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯒꯤ ꯌꯥꯊꯪ ꯑꯃ ꯃꯥꯅ ꯇꯧꯑꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯉꯥꯛꯈꯤꯗ꯭ꯔꯦ ꯗꯦꯟ ꯑꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯒꯗ꯭ꯔꯥ PR ꯒꯚꯔꯟꯃꯦꯟꯠꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯀꯨꯀꯤꯁꯤꯡꯗ ꯑꯩꯈꯣꯏ ꯀꯣꯛ ꯅꯣꯜꯂꯦ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯀꯣꯛ ꯅꯣꯜꯂꯦ ꯑꯗꯨꯅ ꯃꯩꯇꯩꯗꯅ ꯅꯣꯡꯁꯥ ꯅꯠꯇ꯭ꯔꯥ ꯑꯁꯣꯝꯗꯅ ꯁꯖꯤ ꯁꯤꯅꯦ ꯇꯧꯔꯤꯁꯤꯡꯁꯦ PRꯅ ꯇꯧꯔꯤꯁꯤꯡꯁꯦ PR ꯒꯚꯔꯟꯃꯦꯟꯠꯁꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ PRꯁꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯤꯁꯦ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯂꯩꯕ ꯀꯩꯝ ꯀꯥꯟꯗ꯭ꯔꯦ ꯅꯣꯡꯁꯦ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯐꯣꯡ ꯍꯥꯏꯔꯤꯁꯦ ꯏꯀꯥꯏꯒꯗꯕꯅꯦꯕꯀꯣ ꯅꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯁꯦ ꯑꯩꯈꯣꯏ ꯄꯦꯜꯂꯦ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯟꯈ꯭ꯔꯣ ꯗꯦꯟ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯔꯤꯁꯦꯀꯣ ꯃꯔꯝꯗꯤ ꯅꯣꯏꯒꯤ ꯃꯈꯥꯁꯤꯗ ꯅꯣꯏꯅ ꯂꯩꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯩꯝꯇ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯁꯤꯃ ꯍꯥꯏꯅꯤꯡꯉꯤ ꯗꯦꯟ ꯉꯁꯥꯏꯒꯤ MH3ꯒꯤ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯦ
ꯑꯗꯒꯤꯗꯤ ꯗꯦꯟ ꯉꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯉꯁꯥꯏꯒꯤ ꯒꯚꯔꯅꯔ ꯃꯁꯥꯅ ꯆꯦ ꯊꯣꯛꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯄꯤꯈꯠꯂꯨ ꯍꯥꯏꯅꯀꯣ ꯑꯗꯣ ꯅꯣꯡꯃꯩ ꯄꯤꯈꯠꯂꯣ ꯅꯣꯏ ꯂꯩꯕ ꯅꯨꯃꯤꯠ 3ꯅꯤ ꯃꯇꯝ ꯄꯤꯁꯦ 하이는ꯀꯣ ꯑꯗꯒꯤꯗꯤ ꯄꯤꯈꯠꯂꯣ ꯍꯥꯏꯔꯦ ꯅꯨꯃꯤꯠ 3니도 ꯁꯨꯝ ꯅꯥꯀꯟꯗ ꯃꯇꯝ ꯈꯔ ꯁꯥꯡꯗꯣꯛꯄꯤꯌꯣꯅ ꯍꯥꯏ ꯑꯗꯣ 상도이 ꯅꯨꯃꯤꯠ 3니 상도이 상도가 시대기 상도로이 아칸바 타박 놓고라니 하이고 아도 버스 타버수 머들 아침과 마양도 아칸바 타박 놓고루 하이고 아칸바 타박 놓고리 센트럴 아칸바 타박 놓고리 고 미사기 아탕 마통이나 농아라 사피데이 고 ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯑꯩꯈꯣꯏꯅ ꯐꯨꯕ ꯍꯧꯕ ꯁꯤꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯆꯥ ꯂꯥꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯨꯅ ꯐꯨꯕ ꯍꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯅ ꯅꯣꯡꯃꯩ ꯄꯤꯈꯠꯂꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯣꯏꯅ ꯄꯤꯈꯠꯇ꯭ꯔꯦ ꯑꯗꯣ ꯅꯣꯡꯃꯩ ꯄꯤꯈꯠꯂꯣꯏꯁꯦ ꯃꯆꯤꯟꯅ ꯍꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯆꯦ ꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯍꯥꯏꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯅꯤꯈꯛꯁꯦ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯅꯤꯈꯛꯁꯦ ꯃꯣꯏꯗ ꯂꯩ ꯑꯗꯨꯒ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯅꯦꯅ ꯑꯩ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯤꯈꯠꯂꯣꯏ ꯍꯥꯏꯔꯦ operation tau haira tau de nadra silai si ka adu di hojing na mu kamai tau re adu gi marum du da center na moi da yeng bi di ba mieng du gi marum du da kuki sing sina manipur se thugai ba pami hojik su lepte hona ba lepte hai je tai ni ko sai si ma thori je tai ni ko si sina tai mas tai adura matai ga khana ga moi gi lam je phangni na dum lowe moi na moi wa khalam jang pam ni ko adu ma khoi matai ji khana ba matai saon ba adu ga den mai thana ba adu hana ba adu ga akhoi union territory phangni sine ba moi paris ko adudi center na di yam nakai seng na hai ko madu gi do othok lo do wani piroi hai por ma le ko adu khangde moi da ikai bam da khangde moi da ko akhoi phi setaba gi matau lor ga lei ba moi ko ikai ba khangde ba si por am le aduna anauba lenga kama mayamna akhoi su demand tori na hojik manipur da prc khare tem kana de ado anauba government ama lehela si na khoi na hai ba se muina lehendana honari lehendana honari khudam si ni ko mayamna di hai tang trapan da warep loba den adagi kano lami akhoi center dagi kano gi bjp ki mp ama lami mana kangpupi da sali wari sanai adaga kano ga akhoi kuki singa moi se kasibu side organization singa government ama se matang tang tra ga mapan da warep ama loni no kai loroi karim loroi de kano ga ngasagi muina manipur da person rule se adum khata na thamba pami adu person rule gi manung sida muina phangni na pari hai ba phangni na pari se kaino union territory si phangni separate se phangni na pai ba ko si port sima lei aduna maitai sawn na hona ba lette mahata na hana sono pami irang pami aduna khoina muina irang na hona ba adu sumra kandana person rule hai tar ko pr gi government sina adu bienga leba tomin na leba khoi mauna di kaino kada tumin leba se silent oi ba se adum leba aduga maitai na yada ba tangkul su samani ngachai haibi do khoi kaino su ras na su thambi ko amda sapiru so ba ko sumra kanda sapiru so aduga den hat kani na hairo ba ko pairani asana hol pairani army pairani adu muina har ko kan toro ba ko aduna sungma pose india government ki mari ani longba thoksel sina manipur se mong ta 100 ngai 100 na sai thamjaki makha tarakpa update sephongi maruiba i paw amantang miyam da share tawjage ukhrul gi naga territory da koki gi lam insi ama phawba yaude haina NSN IM na phongdokhre maitei lakpa yaroi haina thingluba koki zo village volunteer eastern zone gi mathakta NSN IM na akanba warning tawkhre atamna na phurup amabu athingba pikhiba warol khudakta handokadabani haina TNL na phongdokhre Kuki singna kuki lene haijariba asigi insi amagi lam saruk ukhrul gi naga territory da yaude leite haina NSN IM na phongdoladuna thaski kundagi kungamari phawba ukhrul da pangthokodoriba Siroi Lili Festival 2025 asida saruk yaba lakba akangnaba community amata athingba piba yaroi haina kuki zo village volunteer eastern zone KZBB izeki mafamda warning tawkhre NSN IM na thadorukpa serol amada KZBB izekta thaski tarama thoida serol ama thoktuna handak pangthokodoriba Siroi Lili Festival 2025 asida saruk yanabagi damakta maiteina koki village natraga territory phawduna satpa yarui haina athingba thamkiba dubu akanba mongda condemn torokle KZBB izekna ukhrul district manungda akangnaba khul kharabu makhoi ki territory ni haiduna phongdorokli wafum adubusu NSN IM na kanna yadabaga loinina ukhrul district manungda kokina khundaba mafam kharabu makhoi na kokilen gi saruk oina phongdorokli wafum adubusu reject tawroduna ukhrul gi naga territory da kokilen ni hairiba asigi insi amagi lam saruk yaude maram masna ukhrul gi siroi khunda pangthokodoriba Siroi Lili Festival 2025 ta saruk yanaba lakba tourist singda apanba ayatpa piba yaroi haire
Cherol asina makha taraduna hai festival asida saruk yanaba lakba akangnaba community amatada athingba apanba piba tarabadi maduda NSN IM na tumina laithokloi hainasu KZBB eject akanba warning torakle festival asi endanger oirglaba state flower bu yokhatpa paujel piba danatana akoibagi mahausa gi khul kahendanaba amadi tangkhul naga amasung atai naga community singi cultural heritage ki saruk amasu oiriba festival amani haire kariguma makha tana KZBB eject na asigumba warol matungda print amadi social media da thadorokpa tarabadi madu NSN IM amasung naga miam da singnabani haina logani haina Cherol asina makha tare